मैम नोयबिरी वीडियो से नम दब कुइरे नहान के वीडियो से नम के तौरगा ऐसे स्माइन दुम हाई मंदन जो कनो तौद्र अदो हयेंग दगी दे अखोय रिकार्डो से हयेंग मागी नहान के विंटर ब्रेक थारमबदो मा होजि क्लास 6 का दोरे लोइरे बको मागी होजि विंटर ब्रेक लोइरे स्कूल का दोरे मासे हयेंग दे स्कूल का दोने अदुना ngasi je thabak se sumaina sindokna ne mamana magi hayeng laik ke ki makum pali nahan dagi pa ne pa ne do loitri ba laik yam yam mani na ko moi boy dagi laik dagi pula pan ba adagi sangita ga ngang ga leminare aina somda sak thong na ba tawri ba ado aina somda sak thong ani aduga khoi ta na somda angang gi magi se kum pali sta akoi mung jam rom da di am sai bne to sida khoi ta magi se kum pali khoi ricardo gi mahing hayeng dagi school ka ba ho ra do ne sangita ga somda angang ga leiri sangita ga masa ga sangita ga sta leiri gubia go sa ai kai do ri ta ki do ri ta ki do ri masa ga sangita ga na somda leiri da aina somda sak thong na ba kaya tawune ay je na ngay di sak sadra bane sak sadra bane nung dang sa ije sak way na sadra sak sa skip to ba hay tayo ba sak way na sadra ado sak way na sadra ay kaya sadra din natin kaya no say kaya no way na saba malamasing way na sadra ba ado nga sidi ay je ay na tawdoy na ado yung do siyem do yam na jamela oy do re ado na ay sak kitang sara ni 이름 통해 떠오리 아이나 하이바 하이타레코 크라 삼가도 아도시 세마가 통화가 아이 마얌 마카타 비디오 뭐는 떠오르게 우직 싹색 아무 통으로 떠오르게 좀더 마얌 농목이 떠오르지 심하게 떠오르는 거 마얌세 타박세 아마가 신통나보다 마탐제 기탄 팔다 아두나네 아도 이 싹색도 통절키게 싹 통가 마카 통통나도 마카 뭐 남자렇게 인상이 그냥 폼을 로이자래 요새 아도 좀더 그노기 윈스터기 마기 삭세 동안 통해 마기 삭세 뭐 동안 타달래 마기 삭세 로에 그 인상이 로에 아이도 성공과 이런 거 통문에 시대 인상도 싸나부터 로게 사 인상이 로에 안 좀더 사 마크노 피자리 마 피자비 로에가디 거의 삭사와 하고 야래 아도 매암 나한게 비디오 타갈락티나 매암 그노 또바 ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝ ꯌꯥꯎꯋꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣꯅ ꯑꯩꯁꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯦ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯗꯤ ꯇꯥꯏꯃꯤꯡꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯔꯛ ꯇꯥꯕ ꯍꯦꯛꯇ ꯌꯥꯎꯋꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯟꯅꯁꯨ ꯑꯩꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯁꯨ ꯐꯔꯛ ꯇꯥꯏꯅ ꯁꯨꯝ ꯊꯥꯒꯠꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯦꯛꯁꯀ꯭ꯌꯨꯁꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯁꯣꯝꯗ ꯐꯔꯛ ꯇꯥꯗꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯌꯥꯝ ꯌꯥꯎꯔꯒ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯛꯄ ꯌꯥꯎꯋꯦꯕ ꯇꯥꯏꯃꯤꯡꯁꯦ ꯑꯗꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯇꯧꯕꯤꯗꯅ ꯉꯁꯤꯐꯥꯎ ꯀꯩꯅꯣꯕꯨꯗꯤ ꯇꯧꯕꯤꯔꯛꯏꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤ ꯌꯥꯎꯕꯅꯤꯅ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯃꯥꯁꯦ ꯑꯃꯨꯛ ꯅꯨꯡꯗꯥꯡꯗꯁꯨ ꯀꯌꯥ ꯇꯨꯝꯗꯦꯕ ꯑꯉꯥꯡꯁꯦ ꯃꯥ ꯇꯨꯝꯗꯕꯅꯤ나 ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯃꯨꯛ ꯅꯦꯛꯁ ꯗꯦꯗ ꯑꯃꯨꯛ ꯑꯌꯥ ꯈꯨꯗꯥꯡꯁꯤ ꯂꯩꯌꯦ ꯅꯦꯛꯁ ꯗꯦꯗ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒ ꯅꯣꯡꯃꯒꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡꯁꯦ ꯑꯍꯤꯡꯁꯦ ꯊꯦꯡꯉꯦ ꯃꯥ ꯇꯨꯝꯃꯤꯁꯦ ꯄꯨꯡ 1 2 ꯇꯥꯔꯀꯥꯟ ꯇꯨꯝꯕꯅꯤꯅꯀꯣ ꯑꯗ ꯇꯨꯝꯕꯁꯤꯁꯨ ꯃꯇꯦꯛ ꯇꯨꯝꯃꯒ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯏꯁꯥꯁꯨ ꯋꯥꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯑꯃꯨꯛ ꯑꯗꯨ ꯚꯤꯗꯤꯑꯣꯁꯦ ꯍꯦꯛ ꯅꯝꯃꯒ ꯁꯠ ꯊꯥꯒꯠꯄ ꯌꯥꯕ ꯚꯤꯗꯤꯑꯣ ꯑꯣꯏꯔꯁꯨ ꯑꯃꯨꯛ ꯐꯕ ꯑꯗ ꯏꯗꯤꯠ ꯇꯧꯕ ꯍꯥꯏꯕ ꯑꯃ ꯆꯪꯕꯅꯤꯅ ꯑꯗꯨꯒꯤ ꯐꯝꯃꯒ ꯑꯃꯨꯛ ꯃꯇꯝ ꯑꯃꯨꯛ ꯀꯥꯏꯊꯣꯛꯄ ꯑꯃ ꯆꯪꯉꯤꯗꯅ ꯑꯗꯨꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯅꯕ ꯇꯥꯏꯃꯤꯡꯗꯣ ꯁꯣꯝꯗ ꯐꯔꯛ ꯇꯥꯅꯗꯅ ꯑꯩꯁꯦ ꯅꯝꯕ ꯉꯝꯗꯕꯅꯤ ꯅꯝꯃꯨꯔꯒꯁꯨ ꯏꯗꯤꯠ ꯇꯧꯕ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯁꯦ ꯅꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯌꯥꯔꯤꯈꯩꯕꯨꯗꯤ ꯑꯩ ꯅꯝꯅꯕ ꯑꯗꯨꯝ ꯈꯨꯠꯁꯦ ꯁꯣꯝꯗ ꯁꯤꯟꯕ ꯋꯥꯁꯜꯂꯦ ꯌꯥꯔꯤꯈꯩꯕꯨꯗꯤ ꯑꯩ ꯅꯝꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦꯕ ꯑꯗꯣ ꯉꯝꯃꯛꯇꯕ ꯇꯥꯏꯃꯤꯡ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤꯅ ꯈꯟꯖꯩꯀꯣ ꯑꯗ ꯑꯩꯁꯦ ꯌꯥꯔꯤꯈꯩꯗꯤ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯩ ꯅꯝꯅꯕ ꯇꯧꯖꯒꯦ ꯑꯗꯨꯒ ꯏꯁꯥꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯁꯦ ꯆꯥꯕ ꯊꯛꯄꯁꯦ ꯌꯥꯝ ꯊꯤꯅ ꯍꯜꯂꯦꯕ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯆꯥꯔꯝꯕ ꯍꯥꯟꯅ ꯃꯌꯥꯝ ꯆꯥꯕꯗꯣ ꯑꯩ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯀꯣ ꯆꯥꯗ꯭ꯔꯦꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯏꯁꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯎꯈꯠꯂꯒ ꯅꯣꯏꯈꯠꯂꯒ ꯑꯩꯁꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯛꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯗꯥꯏꯕꯦꯇꯤꯁ
keno tawbagi sugar gi level ju wange na aionda aina mamang da yengo da doctor do na ma hai guli chaba hawro na aionda guli ga pisalab ne mana diko ada kamai to gira kanda akhoi gi adui mitang da wari im leba ai adui wari to share tawjar ke ai je diabetes na re na ngasai doctor sina siki siki manipal gi ko ma sina nang je diabetic ko re nang sugar level yang wange ada nang guli cha ro na hai re ada ai keno je fasting da ole mana ole do fasting ga saksar ga anima ole ga di man hai do keno toram je fasting do one ba kan sai je 258 la keno lai ram me ba matam do wang di wang ya do mana ole do fasting dang do on mane ba ada ai di khana dai su sa ba thak yam hen san gre ai tare ko khara hen sa san gre ba sa ba yam hen gi do su ai on da tor ko ne ko ada man to ri na hai ba de gi di ai je matha sa re as kai no da akhoi gi di akhoi family je hereditary ne ba ko akhoi idhau kaka hoi mayam je diabetes loi nai ba adu na smaina sahi keno tok selak pui timing je yo selak pui 40 yo selak pa timing je ayam mana loi na ne adu na ai ju check tau ke ai jum check tau ru bane ba ko ai ju smaina dikte tau re na re do de matha sa re je ai chen pi du tor change ma manipal da ai chen pi ma lei ba mang na bi yo ma ga tor chang mi na re adu ibani je tor ge yeng ro kan je thola ka si da as sugar level to smai tau re guli jaw guli je tai kha jale mana ko ai je guli je lai ro pore ai di pakhat lam ni na ko som da ai je na ra bane na ai je matha sa re as kaim sa ba ya re ko ai je na tau ai je matha sa ai je yum da hale ba yum da la khan sa khoi kaka je ngasai ai san pi si gi magi baba se ma da phone to re ba si bo nang smai na diabetes na na smai tau bran ai na au ka tau we smai na guli piri en ai na what is smai high re ba ma na high re ba guli charno ana haira ke benda ada ai na su guli je saro ena budi khan ba ko saro ena khan ba de kai no da mana oli do fasting da ngo ole do ai khal ai guli sa am talle bai je aduna guli sa do saru pudi ai je ai exercise point tok sage na ai isana su sum khan gi ba ko ada khoi ka do na ma haira ko do da ai je ai je khoi ka do su ma 500 ka hien ba yawe na ha ba ko ada ai wonda symptoms na wonda kai lak ke hang ma ta ai wonda symptoms kai lak te ba ko ngau wa ising khoirang ba adagi khanau kang ba khot pa adagi mapan toi thoning ba ai kaim tau de ba dum ba kaim tau dana mara da na kai no pyo do kana nang exercise to ga yeng wa na heta guli do sa san ga no na onda adma haya ki ba ada ai exercise story yeng e ba yeng kan sa ina ai exercise story haure ado after aina o yeng do mo aina mathang da mo yeng do after 25 days kumba gi matung da ise amu yeng e ba exchange 25 days kumbagi matung dong yeng ka sida ai ngasai gi sugar level se kaino le me ba fasting dena 80 ga 84 le me ko aduga sak char matung dana sak char matung do kya no le do 100 ka 120 ga 6 ka kaino mai le me ko ado ai je guli char ma gadi ai je guli dum char dong ne ba diabetes ki guli je ko aduna mayam diabetes ki matang se sini aina share tau jage hana kana tor wari ji ko aduna mayam adana sugar ya me na dikte tor gadi hana chaba thakpa khara control to bi ko chaba thakpa gi leina ni dana sidia chaba thakpa se control tor ga exercise hana kitang to bi ga yeng ba ko adu phaba nga magadi yam phare kai no da type C type 2 hyper mal ko type 2 diabetes city moje food related ne haidana ko aduna chaba thakpa to ina kan control tor ga hakjang sajen khara to da atum handar panga me haitare ai huji normal da leire ba ko ado ai guli do sara magadi guli je one sa gadi diabetes ki guli di one sa gadi continue dum to gadi insulin bogi oroga maka sam dare idana ko ado idana ai adu sahore yam thina lucky ore ado khoi kana hybrid ko dagi ni haitare adana admai to ga sahog do na huji ti yam kaino tore ado haksang huji ti sa ba thak pu control to nungdang de ai mana masing oine sai sa oina pura kaino tawdreba marmok to budi sai ko sa ado aya matam da insai je broccoli gajar adum boin to sa laireba ado sa bani na isa je uji weight to handare amna hana 68 lair madi uji 16 ne lair je ado weight to handare haksang su yam yange nuai re adu ne mayam da ina ngasi kaino tawjari je ado ai gi video se makhata na to pada so ai dum thagalak na badi tawrake ado ngami makhai ai tawke adu bu ngam da ba yawi adu ni ai gi se adu main tawre adu mayam waro bibya de masa se saudiam sauram ne tungre ai yeng an ja ke ko ta tu makhaza isina suna khande ko
ꯇꯥꯏ ꯂꯩꯈ꯭ꯔꯒꯦ ꯁꯤ ꯂꯩꯔꯦ ꯃꯥ ꯇꯨꯝꯈ꯭ꯔꯦ ꯆꯥꯎꯔꯕꯅꯦ ꯌꯥꯝꯅ ꯃꯥ ꯍꯧꯖꯤꯛ ꯆꯥꯛꯀ ꯐꯖꯅ ꯆꯥꯔꯦ ꯃꯥ ꯆꯥꯛ ꯆꯥꯔꯦ ꯑꯗꯒꯤ ꯀꯩꯅꯣꯒꯁꯨ ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯦ ꯃꯥꯁꯦ ꯁꯦꯂꯦꯛ ꯅꯨꯡ ꯆꯥꯕꯁꯨ ꯍꯧꯔꯦ ꯃꯥꯁꯨ ꯆꯥꯎꯈꯠꯂꯦ ꯁꯨꯝ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒꯤꯁꯨ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯥꯗꯣꯏꯅꯦ ꯑꯗꯨꯏꯗꯨꯅ ꯉꯁꯤꯁꯦ ꯈꯔ ꯉꯟꯅ ꯆꯥꯛ ꯆꯥꯁꯦꯅ ꯇꯧꯕꯅꯦ ꯑꯗꯣ ꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯁꯝꯊꯖꯔꯛꯀꯦ ꯑꯗꯣ ꯃꯈꯥ ꯇꯥꯅꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯅꯍꯥꯟꯈꯩ ꯊꯥꯒꯠꯂꯛꯇꯕꯒꯤ ꯃꯌꯥꯝꯗ ꯌꯥꯝ ꯊꯤꯅ ꯁꯣꯔꯤꯀꯣ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯉꯝꯅꯕ ꯃꯌꯥꯝꯅ ꯏꯟꯁꯄꯥꯌꯔ ꯇꯧꯕꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯑꯩꯁꯦ ꯐꯅꯌꯥꯝꯅ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯗꯕ ꯂꯩꯔꯒꯁꯨ ꯈꯤꯇꯪ ꯁꯪꯕꯗ ꯑꯩ ꯅꯝꯅꯤꯡꯉꯦꯕ ꯌꯥꯝꯅ ꯑꯗꯣ ꯅꯝꯕꯁꯦ ꯍꯦꯛꯇ ꯀꯩꯅꯣ ꯇꯧꯗꯅ ꯇꯧꯕꯅꯦꯕ ꯑꯗꯣ ꯃꯈꯥ ꯇꯥꯅꯗꯤ ꯑꯩ ꯅꯝꯕ ꯉꯝꯅꯕ ꯑꯩ ꯑꯗꯨꯝ ꯅꯝꯖꯔꯛꯑꯒꯦ ꯍꯧꯖꯤꯛ ꯑꯉꯥꯡꯁꯦ ꯃꯥ ꯍꯧꯖꯤꯛ ꯇꯨꯝꯈ꯭ꯔꯦ ꯉꯥꯁꯦ ꯁꯨꯝꯃꯒ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯑꯩ ꯁꯣꯝꯗ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯅꯤꯅ ꯑꯩꯁꯦ ꯑꯁꯤ ꯐꯗꯤꯒꯣꯝꯒꯨꯝꯕ ꯊꯥꯛꯆꯟꯈꯤꯒꯦ ꯁꯤ ꯋꯦꯁꯇꯔꯒꯤ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯒ ꯃꯥꯒꯤꯁꯨ ꯆꯥꯛ ꯊꯥꯕꯤꯅꯕ ꯑꯗꯣ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯖꯔꯛꯀꯦ ꯃꯌꯥꯝ ꯏꯟꯁꯥꯡꯁꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯏꯟꯁꯥꯡꯁꯤ ꯑꯩꯈꯣꯏꯗꯒꯤ ꯔꯤꯀꯥꯔꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯃꯥ ꯍꯥꯟꯅ ꯆꯥꯕ ꯍꯧꯈꯤꯗꯣꯔꯦ ꯆꯥꯛꯀꯁꯦ ꯃꯥꯅ ꯊꯤꯅꯦꯅ ꯇꯧꯔꯝꯃꯤꯁꯦ ꯁꯨꯝ ꯄꯨꯛꯆꯩ ꯆꯥꯏ ꯃꯥ ꯆꯠꯊꯣꯛꯑꯦ ꯆꯥꯛꯁꯦ ꯊꯤꯔꯝꯃꯣ ꯃꯃꯤꯒꯤ ꯆꯥꯛꯇꯣ ꯏꯆꯥ ꯑꯝꯇ ꯊꯤꯈꯤꯒꯦ ꯑꯩꯒꯤꯗꯤ ꯁꯤꯅ ꯌꯥꯔꯦ ꯑꯩꯁꯦ ꯃꯣꯏ ꯆꯥꯖꯔꯅꯤ ꯀꯦꯃꯦꯔꯥꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯆꯥꯛ ꯆꯥꯕꯁꯦ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯔꯒ ꯃꯈꯥ ꯅꯝꯖꯔꯒꯦ ꯌꯥꯗ꯭ꯔꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯣꯈꯥꯏ ꯆꯥꯔ ꯂꯩꯔꯦ ꯑꯩ ꯆꯥꯕ ꯂꯣꯏꯔ ꯅꯝꯖꯔꯒꯦ ꯌꯥꯗ꯭ꯔꯦ ꯆꯥꯛ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ ꯈꯣꯠꯂꯨ ꯂꯣꯏ ꯆꯥꯊꯣꯛ ꯆꯥꯛꯇꯣ ꯇꯞꯇ ꯆꯥꯁꯤꯜꯂ ꯅꯥꯅꯤꯀꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯅ ꯉꯁꯤ ꯆꯥꯛ ꯑꯔꯣꯏꯕꯤꯗ ꯐꯨꯊꯈ꯭ꯔꯦ ꯃꯥ ꯌꯥꯝ ꯍꯥꯎꯔꯦ ꯏꯟꯁꯥꯡꯁꯦ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯆꯥꯔꯤ ꯍꯥꯟꯅ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯨ ꯍꯧꯖꯤꯛꯐꯥꯎ ꯆꯥꯖꯈꯤꯗꯧꯅꯦꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯅꯕ ꯀꯩꯅꯣ ꯇꯧꯔꯁꯦ ꯁꯣꯏꯒꯤ ꯉꯥꯝꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯩꯁꯦ ꯅꯍꯥꯟꯈꯩ ꯅꯝꯃꯨꯗꯕꯒꯤꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯃꯈꯥ ꯇꯥꯅꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯊꯥꯒꯠꯆꯅꯕ ꯇꯧꯖꯔꯛꯀꯦ ꯅꯝꯕ ꯉꯝꯅꯕꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯉꯝꯕ ꯅꯝꯃꯒ ꯑꯩ ꯊꯥꯒꯠꯂꯛꯅꯕ ꯅꯝꯕꯕꯨꯗꯤ ꯅꯝꯃꯅꯦꯕ ꯑꯗꯨꯒ ꯏꯗꯤꯠ ꯇꯧꯕꯗꯣ ꯃꯇꯝꯈꯔ ꯆꯪꯉꯦꯕ ꯑꯗꯣ ꯏꯗꯤꯠ ꯇꯧꯕꯒꯤ ꯃꯇꯝ ꯐꯝꯃꯒ ꯇꯧꯕꯗꯣ ꯑꯗꯨ ꯃꯇꯝꯗꯣ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯍꯌꯦꯡꯗꯒꯤ ꯔꯤꯀꯥꯔꯗꯣꯒꯤ ꯃꯥ ꯁ꯭ꯀꯨꯜ ꯍꯧꯗꯣꯏꯅꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯄꯨꯡ ꯌꯥꯝ ꯀꯟꯅ ꯊꯦꯡꯅ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯉꯟꯇꯥ ꯍꯧꯒꯠꯇꯣꯏꯅꯤꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝ ꯊꯦꯡꯅꯔꯁꯦ ꯉꯁꯤꯐꯥꯎꯗ ꯁꯨꯃꯥꯏꯅ ꯄꯦꯁꯦꯟꯁ ꯂꯩꯅ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ